ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯇꯧꯏꯒꯨꯝꯕꯁꯨꯝ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯗꯤ ꯍꯥꯏꯔꯤꯕ ꯌꯦꯟ ꯃꯆꯤꯟꯖꯥꯛꯁꯤ COVID-19 ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯇꯧꯕꯁꯤꯗ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯉꯥ ꯃꯆꯤꯟꯖꯥꯛ ꯁꯟ ꯃꯆꯤꯟꯖꯥꯛ ꯑꯣꯛ ꯃꯆꯤꯟꯖꯥꯛ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯑꯦꯛꯖꯦꯝꯞꯇꯦꯗ ꯇꯧꯏ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯔꯀꯨꯂꯔꯗꯁꯨ ꯑꯗꯨꯝ ꯄꯜꯂꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯗꯁꯨ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯥꯡ 24ꯗ ꯑꯃꯁꯨꯡ ꯇꯥꯡ 13ꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯦꯛꯖꯦꯝꯞꯇꯦꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯥꯔꯀꯨꯂꯔꯁꯨ ꯄꯤꯕꯤꯈ꯭ꯔꯦ ꯏꯁꯄꯤꯁꯦꯜꯂꯤ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯣꯔꯗꯔ ꯑꯃꯃꯝꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯦꯛꯖꯦꯝ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯑꯃꯃꯝ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯃꯃꯝ ꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯐꯦꯛꯇ꯭ꯔꯤ ꯈꯪꯗꯦ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯨꯚꯃꯦꯟꯠ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯌꯥꯍꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯃꯁꯤꯒꯤ ꯑꯌꯥꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅꯅ ꯁꯥꯔꯀꯨꯂꯔ ꯑꯣꯏꯅ ꯊꯣꯛꯄ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯃꯁꯤ ꯌꯥꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯑꯃꯁꯨꯡ ꯐꯦꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯠ ꯆꯂꯥꯏꯕ ꯌꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤ ꯑꯁꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯂꯩꯀꯥꯏꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯈꯔ ꯋꯥꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯂꯣꯛꯗꯥꯎꯟꯁꯤꯗ ꯃꯆꯤꯟꯖꯥꯛ ꯁꯨꯡꯕꯁꯤꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯟ ꯂꯣꯏꯕꯤꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯐꯪꯗꯗꯨꯅ ꯍꯧꯖꯤꯛꯁꯤ ꯐꯥꯔꯃꯔꯁꯤꯡꯅ ꯌꯦꯟ ꯀꯤꯂꯣꯗ ꯂꯨꯄꯥ 110ꯗ ꯌꯣꯟꯕꯗ ꯃꯥꯡꯉꯤꯕ ꯌꯦꯟ ꯑꯗꯣ ꯍꯧꯖꯤꯛ ꯑꯐꯪꯕ ꯂꯨꯄꯥ 50ꯗ 40ꯗ ꯅꯠꯇ꯭ꯔꯒꯅ ꯂꯨꯄꯥ 100ꯗ ꯂꯤꯂꯥꯝ ꯂꯥꯎꯕꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒꯅ ꯈꯕꯔ ꯀꯥꯒꯖꯁꯤꯡꯗꯒꯤ ꯑꯗꯨꯝ ꯎꯕꯤꯔꯝꯃꯒꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯄꯨꯁꯤꯜꯂꯛꯄ ꯑꯋꯥꯠꯄꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠ ꯄꯨꯁꯤꯜꯂꯛꯄꯗ ꯂꯩꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯤꯖꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯕꯤꯔꯛꯄ ꯑꯃꯗꯤ ꯐꯤꯠ ꯃꯤꯜ ꯑꯁꯤ ꯆꯂꯥꯏꯕꯗ ꯑꯊꯤꯡꯕ ꯊꯝꯕꯤꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠ ꯑꯁꯤ ꯆꯂꯥꯏꯗꯅ ꯂꯦꯞꯇꯅ ꯂꯩꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡ 38 ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯂꯩꯔꯤ ꯐꯥꯎꯕꯗ ꯃꯤꯜ ꯑꯁꯤ ꯆꯂꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯅ ꯂꯣꯀꯦꯂꯤꯇꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯡ 38 ꯐꯥꯎꯕ ꯂꯦꯞꯆꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯡ 1ꯗ ꯑꯃꯨꯛ ꯆꯂꯥꯏꯕ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯥꯡ 14 ꯐꯥꯎ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯁꯥꯡꯗꯣꯛꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯂꯣꯀꯦꯂꯤꯇꯤꯁꯤꯡꯅ ꯑꯃꯨꯛ ꯇꯥꯡ 1ꯗ ꯆꯪꯂꯛꯇꯨꯅ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯃꯗꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯠ ꯑꯁꯤ ꯆꯂꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯁꯟꯕꯤꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯇ ꯑꯩꯈꯣꯏꯅ ꯍꯥꯏꯅꯖꯔꯦ ꯍꯥꯏꯔꯒ ꯆꯂꯥꯏꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯗꯨꯒꯨꯝꯕ ꯑꯌꯥꯕ ꯑꯃꯗꯤ ꯀꯩꯅꯣꯁꯤꯡꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯒꯤ ꯂꯩꯀꯥꯏꯅꯁꯨ ꯑꯁꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯩꯀꯥꯏꯅꯁꯨ ꯑꯗꯨꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤ ꯂꯩꯀꯥꯏꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅ ꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯐꯦꯛꯇ꯭ꯔꯤ ꯑꯁꯤ ꯆꯂꯥꯏꯕꯗ ꯑꯊꯤꯡꯕ ꯊꯝꯕꯤꯔꯦ ꯑꯊꯤꯡꯕ ꯊꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯑꯩꯈꯣꯏ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯣꯠ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯝꯗꯝꯁꯤꯗ ꯌꯦꯟ ꯂꯣꯏꯕꯤꯔꯤꯕ ꯐꯥꯔꯃꯔꯁꯤꯡ ꯑꯃꯗꯤ ꯗꯤꯂꯔꯁꯤꯡꯗꯤ ꯑꯩꯈꯣꯏꯗꯒꯤ ꯗꯤꯂꯔ ꯑꯣꯏꯅꯤ ꯍꯥꯏꯗꯅ ꯑꯦꯁꯥꯏꯟ ꯇꯧꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯗꯤꯂꯔꯁꯤꯡꯗꯤ ꯑꯇꯣꯞꯄꯗꯒꯤꯁꯨ ꯃꯆꯤꯟꯖꯥꯛ ꯂꯧꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯟ ꯂꯣꯏꯔꯤꯕ ꯐꯥꯔꯃꯔ 40-50 ꯂꯩꯔꯤꯕꯁꯤꯡ ꯐꯥꯔꯃꯔ ꯑꯃꯃꯝꯅ ꯌꯦꯟ 2,000 ꯂꯣꯏꯕ ꯑꯃ ꯂꯣꯏꯕ ꯑꯗꯒꯤ 2-3 ꯂꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯗꯨꯅ ꯑꯇꯣꯞꯄꯗꯒꯤꯁꯨ ꯑꯃꯨꯛ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯗ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯍꯥꯏꯔꯤꯕ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯦ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤꯅ ꯃꯤꯜ ꯆꯂꯥꯏꯕꯗ ꯑꯃꯗꯤ ꯐꯦꯛꯇ꯭ꯔꯤ ꯆꯂꯥꯏꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯁꯤ ꯂꯩꯅꯥ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯗꯒꯤ ꯃꯤꯑꯣꯏꯕꯗ ꯂꯧꯅꯕꯅꯤ ꯑꯗꯨꯅ ꯐꯦꯛꯇ꯭ꯔꯤ ꯆꯂꯥꯏꯕꯗ ꯑꯃꯗꯤ ꯃꯤꯜ ꯆꯂꯥꯏꯕꯗ ꯑꯁꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯍꯥꯏꯕꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯨꯝꯕ ꯑꯃ ꯁꯥꯔꯀꯨꯂꯔ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯍꯟꯕꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯠꯇ ꯉꯥꯏꯗꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯅꯕꯒꯤ ꯑꯃꯗꯤ ꯌꯥꯝ ꯍꯣꯡꯅ ꯐꯪꯍꯟꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯉꯥꯏ ꯐꯤꯠ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯌꯨꯅꯤꯠ ꯑꯁꯤ ꯆꯂꯥꯏꯕꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ